अहानबदा याम मरु एबा अपडेट खरा थमजेके केएनएफ की होम सेक्रेटरी जांगबोय किपियन की खुन ओरिबो कांगपु जे सोंगतुंदा सीआरपीएफ कोबरा न कोम्बिंग ऑपरेशन से तकरे मसिंग याम लब खुलाई मयाम फगत ट्रे कुकी नुपी मयाम थोलक लगा ऑपरेशन थिंगनाबो होनकी हौकिबा अगस्त कुनगा हुंदोय जे टेंगनोपलगी यांगौ पोकपी मनाक्ता सखंग दबा लालहौबना लांदारकपदा असम राइफल्स पर्सनल अमसोकले हाइदी नकल अनिमक्ता नोंमै कामनरबो मतुंग लालहौबसिंग नानथोक्तुना चेनख्रे हाइदी केएनएफ की सेक्रेटरी विदेश सोंगतुमदगी कोबराना ऑपरेशन तौदुना सिंगल बेरन नोंमै कया फगतख्रे हाइरी बॉर्डर की इशू द चांदेल डिस्ट्रिक्ट की खुंजा सिंह मिपाइनरे मतम कुइनदगी हुमलोनरिबा म्यांमार लेबा अमसुंग इंडिया का लोनरिबा म्यांमार की सैगेंग रीजन की काबो सेक्टर अमसुंग इंडिया की ओइना मणिपुर की चांदेल डिस्ट्रिक्ट ताबा मरमना चांदेल डिस्ट्रिक्ट की म्यांमार का ताइनाबदा लेरिबा लम स्क्वायर माइल 1.4 तंगाई फदना एडजस्टमेंट तौदबा यादबा मरमना लम एडजस्ट तौबा असिदा चांदेल डिस्ट्रिक्ट की मोलचामदा लेरिबा बाउंड्री पिलर 56 जांगौलेन की बीपी 66 खुमकोट की बीपी 67 अमसुंग जोलडाउन की बीपी 68 सिंह याव मरम असिना खुलसिंग असिगी लम असी म्यांमार लौसिंदुना लम मांगबा अमदि खुंजासिंग डिस्प्लेसमेंट तौरगनी हाइना मिफम पोकनबा हौरे हाइरी इंडिया अमसुंग म्यांमार लेबा अनि नंगमखै की चयनबा लेरिबा असि लोसिनबगी दमक नाकल अनिमक्ता बॉर्डर पिलर नंबर 65 अमसुंग 64 पुना किलोमीटर 2.8 सांगबा परिंग असिदा एडजस्टमेंट तौनबा फाइनल स्टेज ता वरी सानबा लेख्रे हाइरी लेफ्टिनेंट कुकी लियांगमाई ताफाउ एरिया दा नोंमै कामनरकपदगी लांजेनख्रे साइकल पुलिस स्टेशन कोनबा लेफ्टिनेंट कुकी खुलदा थमलंबा सिक्योरिटी पर्सनल सिंह हेक लौथोखिबगा लेफ्टिनेंट कुकी खुल अमसुंग लियांगमाई ताफाउ एरिया दा नोंमै कामनबगी मखोल खुंजा सिंह ताखे हाइरी प्रेसना फंगबा पाव अमगी मतुंग इना थौदो अदु ngarang amasung asi lonaba ahing nungyai aduaida thokibani nongmai kamnariba du karam karam loop singi maraktanu haibadi official oina khangba ngamdri social media da sandurakpa video singi matung inadi khunja kaya safagada ba mafam singda chenthong narakpagi mami tari mafam adugi khunja singna central force singda lokhatfam thokpa thabak sing lokhatuna khunja sing aso engam yaudana ba ngak senbina ba appeal tawrakli party gi maikhum uptuna party bulana uhonna ba hona ribasing ahak pachairak piragani MC unification पार्टी की माइखुम उपतुना मसा मसा की ओइजबा खखंदुना मियामदगी सनखाई थुमखाई तौरिबा ओइनाम थोइबा ओइनाम अबोचा अमदी ओइनाम ओंबी पाकपी मपुरोइबा ओइनाम थोइबा लेफाम लेसांग खोंग युमनाम लेकाई हारिबा मियोइसिंग असि ngasi थारगा नुमित मंगानी की मनुंग द पार्टी द पाउ फवरकदबनी हाइना केसीपी पीडब्ल्यूजी एमसी यूनिफिकेशन की पीआरओ चिंखै गानबना थादोरकपा चेरोल अमना हाइरी चेरोल असिना मखा ताना हारिबना हारिबा मियोइसिंग असि मसा मसा की ओइजबा खखंदुना पार्टी की माइखुम उपतुना पार्टी की चन्ना पाथाप की बांगमदा अचौब सेनफम कया पार्टी की मिंगदा खुमगतुना मसा मसा की मरनाई नुंगाइनबा होनदुना लेरे हाइबा कंगलेचा मियाम द लाउथोकनबा होनबगा लोइनेना हानगी डिप्यूटी फाइनेंस सेक्रेटरी इनुंग गानबना खुयेक पीबा लेटर हेड अदुंगा सेदगी चनररोय मनाउतो निंथौजाना खुयेक पीबा लेटर हेड ओइना चनरगनी हाइना सेंट्रल कमिटी मिलिटरी काउंसिल ना कंगलेचा मियाम द खंगली कनागुंबना डिप्यूटी फाइनेंस सेक्रेटरी इनुंग गानबना खुयेक पीबा लेटर हेड सिजनबा थेंगनरबदी पार्टी द थुना पाउ पीबी बगा लोइनेना मखोइबु फाजनदुना लोकल क्लब मैरा पाइबी अमसुंग मरि लेनबा अथॉरिटी द खुसिनबियु हारिबा मियोय सिंग असिगा कंगलेचा मियोय अमतगा लोइना बिदनबा पार्टी की माइकैदगी खंगली लोइना ओइनाम थोइबा ओइनाम अबोचा अमदि ओइनाम ओंबी पाकपी हारिबा मखोइ अहुम असि पार्टी न पीरिबा मतम असिगी मनुंगदा पाउ फौरक्तबा तारबदि अकनबा चोइराक पीरगनि हाइना कंगलेचा मियामदा खंगली सिना कैथेल खुलदा सखंगदबा सिंगना लंदारख्रे उखरुल डिस्ट्रिक्ट की सिना कैथेल खुलदा सखंगदबा सिंगना नोंमै कापसिनदुना लंदारख्रे हाइदी खुंजा सिंगना फोंदोरकपगी मतुंगिना खुलाई पाइबा मसखंगदबा सिंग अदुना खुल सिदगी मीटर चनिगा हुंभुदरा रोम लापना लेबा लेफ्टिनेंट की सिमिट्री रोम दगी नोंमै कापसिनदुना लंदारखिबनी थौदो अदु ngarang amasung asigi lonaba नोंगाई मतुंग मिनिट 10 रोम चटपा अदुआइदा चथरखिबनी हाइदी निंगसिंग बयाबदी सिना कैथेल खुलदा तंगदु लैताबा हंजुलकनबा अमदी पामदबा थौदोकसिंग थोहनदनबगी पांदमदा लेंगांगना बीएसएफ की चामगा कुंथ्रागा माथोई सुबा बटालियन मणिपुर राइफल्स अमदी मणिपुर पुलिस की पर्सनल कया डिप्लॉय तौदुना थमलिबनी सिक्योरिटी पर्सनल मतिक चाना लेरबसु खुलाई पाइबसिंग असिना थेंखांग कया रक्त अटैक चथरकलिबा असि लाइबक थीबनी हाइना खुंजासिंगना पेंदबा फोंदोरकली गाड़ी चनिगा कुनगा मंगा इम्फाल चंगलख्रे नेशनल हाईवे 37 इम्फाल जिरिबाम लंबिदा सिक्योरिटी की अकनबा सेक्शन थौरांगा लोइनेना तोंगान तोंगानबा पोटलमसिंग पुबा गाड़ी चनिगा कुनगा मंगा ngasi अयुक जिरिबामदगी इम्फाल चंख्रे हाइदी अखोइगी जिरिबाम पाउमी की पाउगी मतुंग इनदी इम्फाल चंख्रबा पाउ गाड़ी सिंग अदुदी एलपीजी टैंकर कुंथ्रागा मंगा पेट्रोल टैंकर कुंथ्रागा मंगा डीजल टैंकर कुनगा तरुकनी अदुगा अतै गाड़ी सिंग अदुना तोंगान तोंगानबा पोटलमसिंग पुसिलकपा गाड़ी सिंगनी हाइदी सिक्योरिटी फोर्स ना ऑपरेशन द यामनबा खुलाई सिंग फागतख्रे स्टेट असि लॉ एंड ऑर्डर की फिबम फागतहनबगी परिंग नाइना चथरकपा कॉम्बिंग ऑपरेशन द यामनबा खुलाई सिंग फागतख्रे पुलिस की पाउदंग असि सगोलमांग पुलिस स्टेशन की मनुंग चना लेबा सिनाम कोम विलेज ता इम्फाल ईस्ट सीडीओ अमसुंग 28 सुबा समराफस की टीम अमना कॉम्बिंग ऑपरेशन चथाबदा यामनबा खुलाई सिंग अदु फागत पंगम खिबनी
ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯖꯤꯟꯒ ꯂꯣꯏꯅꯅ 7.62ꯒꯤ SLR ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟ ꯑꯅꯤꯒ ꯂꯣꯏꯅꯅ 5.56ꯒꯤ ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟꯒ ꯂꯣꯏꯅꯅ 9mm ꯄꯤꯁꯇꯣꯜ ꯑꯃ, ꯀꯟꯇ꯭ꯔꯤ-ꯃꯦꯗ ꯂꯦꯊꯣꯠ ꯒꯟ ꯑꯃ ꯑꯃꯗꯤ ꯄꯣꯝꯄꯤ ꯒꯟ ꯑꯃ, .36 ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯑꯃꯁꯨꯡ MG2ꯒꯤ ꯃꯣꯔꯇꯥꯔ ꯁꯦꯜ ꯑꯃ, ꯀꯥꯞꯄ ꯌꯥꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ 95, ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯄ꯭ꯂꯦꯠ 4, ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯖꯦꯀꯦꯠ 9 ꯑꯃꯗꯤ ꯍꯦꯜꯃꯦꯠ 2ꯅꯤ꯫ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯐꯥꯒꯠꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯣꯛꯇꯔ ꯊꯥꯔꯛꯇꯕꯒꯤ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯃꯇꯝ ꯀꯛꯇꯕ ꯕꯟꯗ ꯀꯧꯈ꯭ꯔꯦ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯨꯑꯣꯏꯕ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯃ ꯑꯣꯏꯔꯤꯕ ꯃꯣꯔꯦꯒꯤ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯐꯝ ꯊꯣꯛꯄ ꯗꯣꯛꯇꯔꯁꯤꯡ ꯊꯥꯕꯤꯔꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯍꯧꯗꯨꯅ ꯍꯤꯜ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ, ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦ, ꯇꯥꯃꯤꯜ ꯁꯪꯒꯝ ꯃꯣꯔꯦ, ꯒꯣꯔꯈꯥ ꯁꯃꯥꯖ ꯁꯃꯤꯇꯤ ꯃꯣꯔꯦ ꯌꯥꯎꯅ ꯃꯣꯔꯦꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯑꯁꯤꯗ ꯃꯇꯝ ꯀꯛꯇꯕ ꯕꯟꯗ ꯑꯁꯤ ꯀꯧꯈꯤꯕꯅꯤ꯫ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯉꯥꯛꯅ ꯑꯋꯥꯠꯄ ꯗꯣꯛꯇꯔꯁꯤꯡ ꯊꯥꯔꯛꯅꯕ ꯃꯣꯔꯦꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯧꯈꯤꯕ ꯖꯨꯂꯥꯏ 13ꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯒ ꯎꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯨꯂꯥꯏ 13ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯃꯣꯔꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯋꯥꯠꯄ ꯗꯣꯛꯇꯔꯁꯤꯡ ꯊꯥꯔꯛꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯖꯨꯂꯥꯏ 22ꯗ ꯃꯣꯔꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯋꯥꯠꯄ ꯗꯣꯛꯇꯔꯁꯤꯡ ꯃꯦꯟꯁꯤꯟꯅꯕ ꯗꯣꯛꯇꯔꯁꯤꯡꯒꯤ ꯄꯣꯁꯇꯤꯡ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨ ꯖꯣꯏꯟ ꯇꯧꯗꯅ ꯂꯩꯕꯅꯤ꯫ ꯃꯣꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯁꯇꯤꯡ ꯄꯤꯈ꯭ꯔꯕ ꯗꯣꯛꯇꯔꯁꯤꯡꯅ ꯖꯣꯏꯟ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯣꯔꯦ ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯀꯛꯇꯕ ꯕꯟꯗ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯃꯣꯔꯦꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯂꯥꯎꯊꯣꯛꯈꯤꯕ ꯕꯟꯗ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯔꯦ ꯂꯝꯕꯤꯗ ꯉꯁꯤ ꯒꯥꯔꯤ ꯑꯃ ꯐꯥꯎꯕ ꯆꯦꯟꯅꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯂꯩꯉꯥꯛꯅ ꯆꯂꯥꯏꯕ ꯂꯥꯏꯌꯦꯡꯁꯪꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯗꯣꯛꯇꯔꯁꯤꯡ ꯊꯥꯔꯛꯀꯅꯤ ꯍꯥꯏꯅꯕ ꯒꯚꯔꯅꯔꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯗ꯭ꯔꯕꯗꯤ ꯇꯦꯡꯅꯧꯄꯜꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯄꯨꯡ 49ꯒꯤ ꯕꯟꯗ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯁꯤꯡ ꯍꯧꯖꯤꯛ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯄꯒꯤ ꯃꯑꯣꯡꯗ ꯆꯣꯏꯔꯣꯜ ꯂꯣꯜꯂꯛꯂꯦ꯫ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯅꯥꯄꯤ ꯄꯛꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯒꯤ ꯂꯅꯥꯏ ꯂꯨꯞꯁꯤꯡ ꯑꯃꯗꯤ MLAꯁꯤꯡꯅ ꯑꯣꯏꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛ NRC ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯤꯇꯩ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡꯅ ꯑꯀꯟꯕ ꯏꯍꯧꯒ ꯂꯣꯏꯅꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯃꯔꯣꯜ ꯂꯣꯜꯂꯛꯄ ꯍꯧꯔꯛꯀꯅꯤ ꯈꯟꯅꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯍꯧꯖꯤꯛ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯃꯤꯅꯝꯕ ꯋꯥꯔꯣꯜ ꯀꯌꯥꯃꯨꯛ ꯉꯥꯡꯗꯨꯅ ꯃꯔꯣꯜ ꯂꯣꯟꯕ ꯍꯧꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯃꯈꯣꯏꯅ ꯆꯠꯊꯔꯛꯂꯕꯁꯨ ꯃꯅꯤꯄꯨꯔꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗꯒꯤ ꯈꯣꯡꯐꯝ ꯑꯃꯠꯇ ꯍꯟꯗꯣꯛꯄ ꯇꯧꯗꯅ ꯃꯈꯥ ꯇꯥꯅ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥꯃꯨꯛ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯟꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥꯃꯨꯛ ꯍꯧꯖꯤꯛ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔꯒ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯕ ꯃꯔꯝꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯑꯞꯗꯦꯠ ꯇꯧꯗꯅ ꯃꯤꯀꯣꯛ ꯊꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯡꯖꯪ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯗꯤꯃꯥꯟ ꯑꯁꯤ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯟꯕ ꯌꯥꯗ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯕꯨ ꯅꯝꯗꯨꯅ ꯃꯨꯟꯅꯕ ꯁꯤꯜꯂꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯉꯝꯕ ꯉꯝꯗꯕꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥꯃꯨꯛ ꯍꯥꯏꯖꯤꯜꯂꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯊꯨꯡꯅꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯀꯌꯥꯃꯨꯛ ꯇꯧꯔꯛꯄ ꯇꯥꯕꯅꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯃꯥꯡꯖꯧꯅꯅ ꯈꯪꯅꯔꯕ ꯃꯔꯝꯅ ꯃꯤꯇꯣꯞꯅ ꯃꯤꯏꯔꯝꯗꯝ ꯃꯨꯟꯗꯅꯕ ꯄꯥꯟꯗꯝ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯧꯔꯤ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯄꯥꯟꯗꯝ ꯐꯪꯅꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗ ꯆꯥꯝꯃꯗ ꯆꯥꯝꯃ ꯆꯨꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅꯤ꯫ ꯑꯗꯨꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯃꯗꯤ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯧꯑꯣꯡ ꯆꯠꯊꯔꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯀꯥꯡꯕꯨꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯆꯥꯡ ꯈꯝ ꯊꯦꯡꯅ ꯋꯥꯡꯈꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯃꯝ ꯑꯉꯥꯟ ꯈꯥꯏꯔꯤꯕ ꯃꯄꯨ ꯃꯥꯅꯗꯤ ꯁꯣꯏꯗꯅ ꯎꯔꯝꯂꯒꯅꯤ ꯑꯃꯗꯤ ꯈꯪꯂꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯕ ꯉꯝꯗꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯍꯟꯕꯒꯤ ꯃꯇꯝ ꯁꯥꯡꯗꯣꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯈꯪꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯃꯅꯤꯄꯨꯔꯗ NRC ꯍꯥꯟꯅ ꯑꯞꯗꯦꯠ ꯇꯧꯍꯜꯂꯕ ꯃꯇꯨꯡꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯑꯉꯝꯕ ꯊꯥꯛꯇꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯄ ꯌꯥꯏ ꯈꯜꯂꯤ꯫